Brahmapur Nahabam Bamon Lekai the Leva, Blue Ocean Academy Putokpa, Smile Hand Mingtonba, Brand Asina, Lamda Mushida Pangba, Haira, Amadi, Manamasing Simbu, Anoba Masak Amada, Tarutanana, Kanghanduna, Queen Thamba Yaraba, Chana Polam Kaya, My Partner Putokpa Horakli. Smile Food Products Ki, Proprietor, Ranita Hanjabam na Pongorpagi Matung ina, Hauki Bachahi, Lising Ani, Kunitoi Dagi, Maroi Nakopi, Yendi Machingba, Manipur the Pangba Manamasing, Kanghanduna, Dingtina Pekes Tauduna, Yon Bagi Tabak, My Partner Chankilaki Hairi. Manipur da hojilaiba raw material mayam ama se only khoi usop milada mangai da khoina maroi adagi munung gi sana na bakara atopa jaga amda khoina si pose yohan bangam de adu eta ga de ai si ma pose kamai ta de to ya bja na na dagi wakhan di adum hora khre ko apagi ICR fi apagi sari bo yan ma da moi gi guideline makha da haidari maroi nakupi se adum sangna dum puthokpagi adum mangon da yaw properties me amta mangan da sangna puthokpa hore me da yendem pairem dagi Manipur da go laiba local gi product ayam loina dehydrated toraga machu mangan da bida maho mangan da bida puthokpagi post da adum yam success oijagi matam da Hauki Bachahi Lising Ani Kulomdogi, Me Thadagi, Torakiba, Irang Namaram Oiraga, Mapan Lamda Tadok Lamba, Smile Food Products Ki, Akang Mamana Masing, Yon Pamler Tabadagi, Awaba Mayoraki Haina, Ranitana, Impact News Ta, Fongoraki. Adubu, Ninghanda Balaitana, Lamda Masida Marang Kaina Fangliba, Haira Singh, Tanghanduna, Mahaki, Anoba Product, Putok Pahoraki Hairi. Nasagi ko lana mo lakre adu business so amuk downfall se do matam da mo khaga chakre ha tare maram di pochai thaduk thadin yar tabran maram oira kanda ai business fadana chacharam ba koi maroi na pa pina ko pili ma pan da lai la su tami mangang sina toina lai jaba por mo se downfall jang chat khre ba chat ko se da ge ko chikai usige uji lai ba situation se da di hari ba maram pang se pai ba mo yar da kai step la pachike na khala kan chi sa akoina haira ge ong pai re dagi paki haiku kumba dagi kachai lemon dagi wild apple adu ma mayam se haiyong pai raga dukan singa tha dana potan da bodagi mayam sina to sudum appreciate tawile mayam pak na paki potok sare hai tare Hauzik Miyam na Kwaidagi Palm Liba Potok Singasi, Sakhaw Amadi, Millet Nasemba, Ready Made Care Amadi, Maming Lereba, Ukrulgi, Kachai Champrana Semba, Cha Sine. Potok Aniasigi Matakta, Sirara Kongi, Morok Asuba, Kihom Akangba, Kachai Champragi Candy, Haitup Amadi Hakruna Chingba, Potok Sing Yauri, Saugri, Piruk, Yendem Chingba, Manamasing Kayasu, Ningtina Kanghanduna, Pekis Tauduna Tamli. Breakfast ki product ama lokhat pangam ba cha gi mathina mahapak pangam ta di akhoi se matam oiba leiba akhoi Manipur gi problem si gamari laina na edang chana ba ya pot ama so khoi yeng si na maina khanara leiba timing si sa khoi gi cha pumba sa ba gi video khara ina uje gi cha pumba cha re hawai cha re atu cha re na khoi village volunteer sing am wana moi gi video me am upos ai du ta di moi su kana ba engon su kana ba moi gi demak ta khalaga kaiguma khade isu tongninge na khalla kan na chahau se pai ba hogi biniba chahau adagi chahau millet chu nam khaya ai ko maina mix tawra kan se koina chahau gi kher haidana amakak try tawjigi bana ta try tawdagi hojik se dum mayamna sum pamna biba online order tawpa adagi dukan ke kam su thamge khotke haibana chingba du mathakta aina masagi mayamda taste to hanba khola kan mai feedback se am phajara ba hai tare adan man ga chahau gi kher sina ai jada dum pai jari hojik se aduga amana akoi gi kachai lemon tea haina akoi gi kachai gi ba cha se si ma tawe aduga adum matam video ba akoi gi ki homak da hai ta so dehydrated tawraga puthok pa da kanghalaga karim hapte bida hai ta adamaina adum tawraga chali hoji ki oil still taw posina khoi kachai lemon chine aduga kachai lemon ki cha sine aduga haira kharne aduga mainly chahau da oil focus taw Masigi khoi nga khuji puthok leba pothok mayam se masi sumaina puthorak na bo hona bada karam ba training yawi rei kana da gi knowledge lobi rei habi masi ekhone cham da puthok ki puthok ko yadam ni na kari tambira pu habi thambira koi se ina se tarong na bo khana bo matam da ICR ko khoi gi sar iboi ma gi ching makha da hai tare yam phajana support taw bi hai di khangda ba mayam ma tak pi adum khoi gi kaino ma confuse salak matam da tatan mangwan da gi ayam advice mayam ma lawi aduga maruina lengaki natragana tongan ba mari ne ba sing dagi hai tare financial institution sing dagi senthang gomba phangba lai bikhibra
ꯀꯔꯤ ꯍꯥꯏꯕꯤꯅꯤꯡ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯂꯅꯥꯏ ꯂꯩꯖꯕ ꯈꯔꯗꯨꯅ ꯇꯧꯔꯦꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯄꯩꯁꯥ ꯑꯗꯨꯝ 1,000 ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯄꯤꯛꯅ ꯑꯁꯣꯝꯒꯤ ꯀꯥꯗ ꯁꯤꯒ ꯑꯝꯇ ꯁꯥꯔꯝꯗꯦ ꯍꯥꯏꯗꯤ ꯖꯒꯥꯁꯦ ꯀꯩꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯖꯒꯥ ꯂꯩꯇꯕꯁꯨ ꯂꯩꯇꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯋꯥꯕ ꯑꯩꯅ ꯉꯁꯥꯏꯒꯤ ꯁꯦꯝꯄꯜ ꯈꯔ ꯄꯨꯔꯒ ꯑꯩꯁꯦ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯀꯩꯅꯣꯗ ꯆꯠꯂꯦ ꯑꯗꯩ ꯍꯣꯔꯇꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯇ ꯆꯠꯂꯦ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯁꯥꯔꯁꯤꯡ ꯁꯥꯔ ꯄ꯭ꯔꯗꯤꯞ ꯁꯥꯔ ꯁꯨꯔꯁ ꯑꯗꯩ ꯁꯥꯔ ꯃꯌꯥꯝ ꯑꯃ ꯎꯅꯔꯦ ꯑꯗꯨꯒ ꯎꯅꯔꯀꯥꯟꯁꯤꯗ ꯁꯨꯃꯥꯏꯅ ꯄꯣꯠꯁꯦ ꯃꯣꯏꯒꯤ ꯃꯤꯅꯤ ꯐ꯭ꯔꯦꯁ ꯍꯥꯏꯗꯅ ꯑꯃ ꯂꯩꯔꯝꯃꯦ ꯁꯥꯔ ꯃꯤꯅꯤ ꯐ꯭ꯔꯦꯁꯀꯤ ꯃꯈꯥꯗ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯁꯦꯟꯊꯪ ꯈꯔ ꯄꯤꯕꯤꯔꯛꯑꯦ ꯍꯥꯏꯗꯤ ꯑꯍꯥꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯎꯊꯣꯛꯆꯅꯕꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯑꯃꯠꯇ ꯑꯗꯨꯗ ꯃꯤꯁꯒꯥꯏꯠ ꯇꯧꯗꯕꯤꯗ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯄꯤꯔꯛꯏꯕ ꯁꯦꯟꯊꯪꯁꯤꯗꯒꯤ ꯑꯩꯅ ꯑꯦꯛꯁꯇ꯭ꯔꯥ ꯈꯔꯁꯨ ꯇꯥꯟꯖꯔꯤꯕ ꯃꯌꯥꯝꯁꯦ ꯍꯥꯞꯆꯤꯜꯂꯒ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯖꯒꯥꯁꯦ ꯁꯥꯕ ꯉꯝꯖꯈꯤꯕꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯦꯆꯤꯟ ꯃꯆꯥ ꯃꯆꯥ ꯂꯩꯁꯟꯕ ꯌꯥꯕꯒꯤ ꯉꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯥꯛꯑꯦ ꯋꯥꯠꯄꯨꯗꯤ ꯋꯥꯠꯂꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯣꯏꯅ ꯍꯣꯔꯇꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯦꯚꯦꯜꯗ ꯌꯧꯔꯛꯄ ꯉꯝꯕ ꯍꯥꯏꯖꯅꯤꯡꯉꯤ ꯑꯃꯔꯣꯝꯗ ꯃꯅꯥ ꯃꯁꯤꯡ ꯑꯃꯗꯤ ꯍꯩ ꯔꯥꯁꯤꯡ ꯑꯁꯤ ꯂꯧꯃꯤꯁꯤꯡꯗꯒꯤ ꯂꯧꯔꯕ ꯃꯇꯨꯡꯗ ꯀꯦꯃꯤꯀꯦꯜ ꯑꯃꯠꯇ ꯍꯥꯞꯇꯨꯅ ꯄ꯭ꯔꯤꯖꯔꯕ ꯇꯧꯗꯨꯅ ꯍꯥꯏꯕꯗꯤ ꯂꯤꯗꯨꯅ ꯊꯝꯃꯤ ꯍꯥꯏꯅꯁꯨ ꯔꯥꯅꯤꯇꯥ ꯍꯟꯖꯕꯝꯅ ꯐꯣꯡꯗꯣꯔꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛꯄ ꯍꯧꯔꯛꯄꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯊꯦꯡꯅꯔꯛꯏ ꯍꯥꯏꯅꯁꯨ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯇ ꯄꯥꯎꯗꯝꯂꯛꯈꯤ ꯁꯨꯝꯕꯒꯤ ꯄꯣꯠꯁꯦ ꯑꯩꯉꯣꯟꯗ ꯏꯅꯧ ꯅꯧꯔꯒ ꯀꯅꯥꯅ ꯀꯔꯤꯅꯣꯒ ꯈꯪꯗꯕ ꯄꯨꯔꯥ ꯉꯥꯎꯕ ꯇꯥꯏꯌꯣꯟꯅꯕ ꯑꯗꯩ ꯕꯤꯖꯤꯅꯦꯁ ꯑꯃ ꯅꯧꯅ ꯁ꯭ꯇꯥꯕ꯭ꯂꯤꯁ ꯇꯧꯔꯛꯄꯒꯤ ꯃꯔꯤ ꯃꯈꯣꯡꯒ ꯈꯤꯇꯪ ꯆꯃꯝꯅꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯕ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥ ꯄ꯭ꯔꯤꯊꯤ ꯁꯦꯟꯖꯝꯑꯅꯀꯣ ꯈꯨꯔꯥꯏꯗꯒꯤ ꯑꯗꯨꯒ ꯏꯕꯨꯡꯁꯤꯡ ꯑꯃꯅ ꯃꯥꯅ ꯒꯥꯏꯗ ꯇꯧꯕꯤꯈꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯪ ꯅꯝꯕꯔ 1 ꯐꯁꯥ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯑꯗꯒꯤ ꯁꯤꯗ ꯔꯦꯁꯇꯥꯔ ꯇꯧꯗꯕ ꯌꯥꯔꯣꯏ ꯑꯗꯨꯗ ꯔꯦꯁꯇꯥꯔ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯃꯥꯒꯤ ꯒꯥꯏꯗꯂꯥꯏꯟ ꯃꯈꯥꯗ ꯑꯗꯨꯕꯨ ꯃꯥꯅ ꯒꯥꯏꯗꯂꯥꯏꯟ ꯄꯤꯕꯤꯕ ꯋꯥꯅꯤ ꯍꯥꯏꯗꯤ ꯑꯩ ꯑꯃꯒꯤ ꯏꯊꯧꯗꯨ ꯃꯇꯣꯟꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂ ꯃꯥꯅ ꯇꯧꯕꯤꯔꯨꯕ ꯌꯥꯕꯗꯤ ꯅꯠꯇꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯗꯥ ꯄ꯭ꯔꯤꯊꯤꯅ ꯑꯃꯨꯛ ꯔꯤꯐꯔ ꯇꯧꯔꯒ ꯏꯅꯥꯎ ꯈꯔ ꯑꯃꯨꯛ ꯊꯦꯡꯅꯩꯌꯦ ꯑꯗꯣ ꯃꯣꯏꯅꯁꯨ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯋꯥꯕꯗꯤ ꯌꯥꯝ ꯋꯥꯏ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯄꯩꯁꯥꯁꯨ ꯍꯥꯏꯗꯤ ꯆꯦ ꯑꯃ ꯇꯥꯟꯅꯕ ꯍꯥꯏꯁꯦ ꯄꯩꯁꯥꯅꯦꯕꯀꯣ ꯑꯗꯨꯁꯨ ꯁꯤꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯄꯣꯠꯁꯤꯗꯒꯤ ꯑꯩꯅ ꯀꯩꯗꯧꯉꯩꯗ ꯑꯩꯅ ꯁꯥꯖꯔꯤꯕ ꯄꯣꯠꯁꯤꯅ ꯁꯥꯖꯔꯤꯕ ꯁꯔꯀꯥꯔꯅ ꯍꯣꯔꯇꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯗ ꯄꯤꯔꯛꯏꯕ ꯄꯣꯠꯁꯦ ꯃꯥꯒꯤ ꯄꯥꯟꯗꯝꯁꯤꯅ ꯁꯤ ꯇꯧꯅꯕꯅꯤ ꯍꯥꯏꯅ ꯁꯤ ꯇꯧꯕ ꯑꯗꯨꯒ ꯄꯣꯠ ꯑꯦꯛꯁꯇ꯭ꯔꯥ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩ ꯃꯤꯛꯁꯑꯞ ꯇꯧꯗꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯕ ꯇꯥꯏꯃꯤꯡꯁꯦ ꯑꯣꯏꯌꯦ ꯑꯗ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯑꯋꯥꯠꯄꯒ ꯑꯗꯒꯤ ꯑꯃꯨꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯍꯥꯏꯗꯤ ꯑꯅꯥꯕ ꯍꯁꯕꯦꯟꯗ ꯀꯟꯅ ꯅꯥꯈ꯭ꯔꯕꯅꯤꯅ ꯒꯥꯔꯤ ꯅꯨꯡꯂꯤ ꯑꯗꯨ ꯑꯗꯥꯒꯁꯦ ꯑꯝꯇ ꯌꯥꯝ ꯊꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯩꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯇꯣꯇꯦꯜ ꯆꯦꯟꯖ ꯇꯧꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯑꯗꯣ ꯑꯩꯁꯨ ꯏꯁꯥ ꯃꯇꯝꯗꯨꯗ ꯈꯜꯂꯦ ꯑꯩꯁꯦ ꯃꯤꯅ ꯑꯉꯥꯎꯕꯤꯅꯦ ꯍꯥꯏꯒꯦ ꯍꯥꯏꯔꯁꯅꯨ ꯑꯗꯨꯒ ꯃꯥꯁꯦ ꯀꯣꯛ ꯌꯥꯎꯗꯦ ꯍꯥꯏꯒꯦ ꯍꯥꯏꯔꯁꯅꯨ ꯑꯩꯅ ꯇꯧꯔꯤꯕ ꯄꯥꯟꯗꯝꯁꯦ ꯑꯩ ꯍꯟꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯣꯛꯇꯣ ꯇꯣꯡꯒꯦꯔꯥ ꯈꯣꯡꯅ ꯆꯠꯀꯦꯔꯥ ꯔꯤꯛꯁꯣꯗ ꯆꯠꯀꯦꯔꯥ ꯑꯩ ꯉꯝꯕꯒꯤ ꯁꯛꯇꯤꯗ ꯑꯩ ꯇꯧꯅꯦꯅ ꯍꯥꯏꯔꯒ ꯁꯦꯡꯅ ꯍꯥꯏꯕꯗ ꯀꯥ ꯍꯦꯟꯅꯁꯨ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯧꯗꯅ ꯍꯦꯛꯇ ꯇꯧꯕ ꯅꯠꯇꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯆꯃꯝꯅꯕ ꯀꯦꯁ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗ ꯃꯣꯏꯅ ꯍꯥꯏꯔꯛꯄ ꯑꯩꯈꯣꯏꯅ ꯍꯥꯏꯔꯛꯄ ꯄꯥꯎ ꯐꯥꯎꯅꯗꯕꯁꯨ ꯃꯌꯥꯝ ꯃꯔꯛꯇ ꯌꯥꯎꯈꯤꯕꯀꯣ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯦ ꯌꯥꯝ ꯑꯐꯕ ꯄ꯭ꯂꯦꯠꯐꯣꯝꯅꯦ ꯑꯩꯅ ꯂꯧꯖꯩ ꯃꯔꯝꯗꯤ ꯃꯁꯤꯗ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯃꯤ ꯑꯃꯒꯤ ꯂꯥꯏꯐ ꯑꯃ ꯍꯤꯡꯕ ꯑꯩꯈꯣꯏꯗ ꯑꯔꯨꯕ ꯇꯥꯟꯐꯝꯗ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯄ꯭ꯔꯨꯐꯅꯦ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯗꯨꯀꯥꯟ ꯈꯨꯗꯤꯡꯒꯤ ꯆꯠꯂꯒ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧ ꯂꯩꯇꯥꯔꯒꯗꯤ ꯃꯇꯝꯁꯨ ꯂꯩꯇꯦ ꯃꯤꯅꯁꯨ ꯇꯥꯅꯤꯡꯉꯣꯏ ꯗꯨꯀꯥꯟꯒꯤ ꯔꯁ ꯑꯣꯏꯕ ꯇꯥꯏꯃꯤꯡꯗꯒꯤ ꯄ꯭ꯔꯗꯛꯁꯤꯃ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯤ ꯄꯨꯡꯐꯝ ꯂꯩꯇꯕꯅꯤꯅ ꯃꯤ ꯅꯪ ꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯇꯦꯁ ꯑꯝꯇ ꯐꯤꯗꯕꯦꯛ ꯄꯤꯕꯤꯔꯝꯃꯣ ꯍꯥꯏ ꯀꯥꯟꯗ ꯃꯥꯅ ꯄꯤꯔꯝꯕ ꯐꯤꯗꯕꯦꯛꯇꯨꯅꯦ ꯃꯌꯥꯝꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯃꯣꯏ ꯁꯨꯃꯥꯏꯅ ꯍꯥꯏꯅꯩ ꯍꯥꯎꯏ ꯍꯥꯏ ꯁꯤꯗ ꯆꯠꯈꯤꯗꯣꯏꯅꯦꯕ ꯃꯔꯝ ꯃꯔꯨꯑꯣꯏꯅ ꯊꯕꯛ ꯑꯃ ꯄꯥꯏꯈꯠꯂꯛꯄ ꯍꯥꯏꯕꯁꯤ ꯍꯦꯛꯇꯃꯛ ꯄꯥꯏꯈꯠꯄ ꯍꯧꯕꯒ ꯃꯥꯏ ꯄꯥꯛꯄ ꯅꯠꯇꯦ ꯑꯗꯨꯅ ꯑꯋꯥꯕ ꯊꯦꯡꯅꯔꯝꯒꯅꯤ ꯐꯦꯂꯤꯌꯔ ꯃꯌꯥꯝꯁꯨ ꯊꯦꯡꯅꯔꯝꯒꯅꯤ ꯀꯔꯤ ꯑꯋꯥꯕꯁꯤꯡ ꯅꯨꯡꯉꯥꯏꯇꯕ ꯊꯦꯡꯅꯕꯤꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯊꯝꯕꯤꯌꯨ ꯑꯗꯣ ꯑꯩꯒꯤ ꯐꯤꯜ ꯅꯠꯇꯕꯅꯤꯅ ꯑꯩꯉꯣꯟꯗꯁꯨ ꯏꯅꯧ ꯅꯧꯕ ꯄꯣꯠ ꯑꯃꯈꯛꯁꯨ ꯑꯣꯏꯌꯦꯕ ꯑꯗ ꯎꯆꯤꯟꯅ ꯑꯩꯅ ꯄꯥꯝꯃꯤ ꯄꯥꯟꯗꯝꯁꯦ ꯐꯪꯉꯦ ꯃꯦꯆꯤꯟꯁꯦ ꯂꯥꯛꯑꯦ ꯃꯆꯥ ꯃꯣꯏꯁꯨ ꯆꯦꯟꯖꯕ ꯉꯝꯃꯦ ꯈꯣꯠꯂꯦꯅ ꯍꯔꯥꯎꯔꯀꯥꯟꯁꯤꯗ ꯃꯦꯆꯤꯟꯁꯦ ꯍꯩꯇꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕ ꯍꯧꯔꯛꯄꯒꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯨꯄꯥ 500-400 ꯂꯤꯁꯤꯡꯒꯤ ꯄꯣꯠꯁꯦ ꯂꯧꯖꯔꯒ ꯁꯤ ꯄꯣꯠꯁꯦ ꯍꯌꯦꯡꯗꯤ ꯌꯥꯔꯗꯕꯅꯤꯅ ꯈꯜꯂꯒ ꯃꯦꯆꯤꯟꯗ ꯍꯥꯞꯄꯨꯔꯀꯥꯟꯗ ꯅꯣꯡꯉꯥꯜꯂ ꯄꯨꯀꯥꯒ ꯀꯥ ꯂꯩꯔꯝꯕꯒꯨꯝꯕ ꯃꯥꯡꯕꯒꯨꯝꯕ ꯑꯗꯒꯤ ꯆꯥꯔꯀꯥꯟꯗ ꯇꯦꯁꯁꯦ ꯃꯥꯡꯈꯤꯕꯒꯨꯝꯕ ꯁꯨꯝꯕ ꯍꯥꯏꯗꯤ ꯍꯟꯖꯟ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯊꯥ 5-6 ꯃꯌꯥꯁꯦ ꯑꯗꯨꯝ ꯃꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯥꯡꯕ ꯌꯥꯕꯁꯦ ꯑꯗꯨꯝ ꯃꯥꯡꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗ ꯃꯥꯡꯕ ꯌꯥꯕ ꯃꯥꯡꯉ ꯀꯥꯟꯁꯤꯗ
ꯄꯥꯎꯔꯧ ꯑꯃꯈꯛ ꯂꯩꯀꯣ ꯍꯥꯏꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯋꯥꯅ ꯈꯥꯡꯕꯒꯤ ꯃꯍꯩꯁꯦ ꯂꯦꯝꯅ ꯃꯥꯡꯗꯦ ꯑꯋꯥꯕꯒꯤ ꯃꯍꯩ ꯂꯦꯝꯅ ꯃꯥꯡꯗꯦꯅ ꯁꯨꯝ ꯍꯥꯏꯗꯅꯀꯣ ꯑꯗꯩꯗ ꯑꯩꯈꯣꯏꯁꯨ ꯈꯜꯂꯦ ꯁꯥꯏꯀꯜ ꯊꯧꯕ ꯇꯝꯕ ꯑꯣꯏꯔꯣ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯁꯣꯛꯄ ꯑꯃ ꯌꯥꯎꯒꯅꯤ ꯑꯗꯒꯤ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄ ꯑꯣꯏꯔꯣ ꯕꯣꯏ ꯅꯨꯡ ꯈꯔ ꯃꯟꯒꯅꯤ ꯁꯦꯒꯥꯏꯅꯤ ꯏꯕ ꯍꯩꯕ ꯍꯩꯇꯕ ꯇꯧꯔꯛꯄꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯣꯏꯔꯛꯏꯁꯦ ꯐꯔꯦ ꯁꯛꯁꯦꯁ ꯑꯣꯏꯗꯣꯏꯅꯦꯅ ꯈꯜꯂꯒ ꯋꯥꯔꯁꯨ ꯋꯥꯅ ꯑꯗꯨꯝ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯈꯔ ꯇꯨꯝꯕ ꯆꯥꯕꯗꯤ ꯈꯪꯈꯤꯗꯦ ꯍꯥꯏꯗꯤ ꯃꯤꯅꯤꯠ ꯈꯨꯗꯤꯡꯒꯤ ꯁꯦꯀꯦꯟ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯀꯌꯥ ꯃꯥꯒꯤ ꯃꯣꯏꯆꯔꯁꯦ ꯉꯁꯥꯏ ꯂꯩꯔꯝꯕ ꯃꯣꯏꯆꯔꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯣꯏꯆꯔꯁꯤꯒꯤ ꯄꯨꯡ ꯑꯃꯒꯤ ꯃꯇꯨꯡꯗ ꯀꯃꯥꯏꯅ ꯂꯥꯛꯑꯦ ꯀꯃꯥꯏꯅ ꯆꯦꯟꯖ ꯇꯧꯔꯛꯑꯦ ꯉꯁꯥꯏ ꯑꯩꯅ ꯀꯦꯖꯤ ꯃꯈꯥꯏ ꯑꯃ ꯍꯥꯞꯈꯤꯕꯗꯣ ꯄꯨꯡ ꯁꯨꯛꯀꯤ ꯃꯇꯨꯡꯗ ꯀꯦꯖꯤ ꯀꯌꯥ ꯇꯥꯏ ꯀꯥꯏꯅ ꯁꯨꯝꯕ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯍꯤꯡꯁꯦ ꯀꯞ ꯆꯤꯡꯉꯕꯧꯇ ꯀꯩꯅꯣ ꯆꯞꯄꯤ ꯊꯥꯔ ꯊꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯂꯥꯔꯝ ꯊꯝꯃꯒ ꯄꯨꯡ ꯁꯨꯛꯇ ꯈꯪꯄꯤ ꯈꯪꯉꯒ ꯍꯧꯒꯠꯂꯒ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯇꯧꯔꯀꯥꯟꯁꯤꯗ ꯃꯥꯡꯕ ꯌꯥꯕ ꯂꯣꯏꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯀꯣꯟꯅ ꯀꯥꯟꯅꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯔꯥꯅꯤꯇꯥ ꯍꯟꯖꯕꯝꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕ ꯌꯥꯕ ꯍꯤꯔꯝ ꯑꯁꯤ ꯆꯤꯡ ꯑꯃꯗꯤ ꯇꯝꯒꯤ ꯂꯧꯃꯤꯁꯤꯡꯅ ꯃꯔꯥꯡ ꯀꯥꯏꯅ ꯃꯍꯩ ꯃꯔꯣꯡ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯄꯨꯊꯣꯔꯛꯂꯕꯁꯨ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯑꯃꯗꯤ ꯃꯦꯆꯤꯅꯔꯤꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯇꯕꯅ ꯂꯧꯃꯤꯁꯤꯡꯅ ꯄꯨꯊꯣꯛꯂꯤꯕ ꯄꯣꯠꯊꯣꯛꯁꯤꯡ ꯑꯗꯨ ꯂꯩꯁꯤꯟꯕ ꯉꯝꯗꯕ ꯑꯁꯤꯅꯤ ꯃꯁꯤꯅ ꯂꯧꯃꯤꯁꯤꯡꯗꯁꯨ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯜꯂꯤ ꯍꯤꯔꯝ ꯑꯁꯤꯗꯁꯨ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯂꯧꯃꯤꯁꯤꯡ ꯑꯃꯗꯤ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡ ꯆꯠꯃꯤꯟꯅꯕ ꯌꯥꯅꯕ ꯁꯤꯟꯕꯤꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯔꯤ ꯃꯐꯝ ꯆꯞ ꯆꯥꯕ ꯃꯐꯝ ꯄꯥꯛ ꯆꯥꯎꯕ ꯃꯐꯝ ꯐꯪꯉꯛꯄ ꯃꯩ ꯅꯨꯡꯒꯤ ꯐꯖꯅ ꯐꯪꯉꯛꯄ ꯑꯗꯒꯤ ꯃꯦꯆꯤꯟ ꯐꯖꯅ ꯇꯧꯔꯛꯑꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯐꯥꯔꯃꯔ ꯃꯌꯥꯝꯁꯤ ꯁꯦꯡꯅ ꯍꯥꯏꯗ ꯌꯣꯟꯐꯝ ꯂꯩꯇꯦ ꯀꯥꯏꯗꯣ ꯀꯩꯁꯨ ꯑꯣꯏꯔꯔꯣꯏꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯧꯁꯜꯂꯛꯑꯅꯤꯕ ꯃꯣꯏꯅ ꯄꯠꯂꯦ ꯄꯨꯝꯃꯦ ꯃꯥꯡꯉꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯀꯔꯤꯝ ꯂꯩꯔꯔꯣꯏꯕ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯃꯣꯏꯒꯤ ꯍꯩ ꯔꯥꯗꯣ ꯂꯧꯗ ꯇꯥꯔꯗꯤ ꯑꯇꯣꯞꯄ ꯔꯣ ꯃꯦꯇꯔꯤꯌꯦꯜ ꯂꯩꯇꯦꯕ ꯑꯇꯣꯞꯄ ꯖꯒꯥꯗꯒꯤ ꯑꯗꯣ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒ ꯁꯝꯖꯟꯅꯔꯒ ꯆꯠꯄ ꯕꯦꯂꯦꯟꯁ ꯑꯣꯏꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯐꯥꯔꯃꯔꯗꯁꯨ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯂꯣꯏꯅꯅ ꯑꯩꯈꯣই ꯏꯟꯇꯔꯄ꯭ꯔꯤꯅꯔ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯍꯧꯖꯤꯛ ꯐꯤꯜꯗ ꯇꯥꯔꯒ ꯊꯕꯛ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯏ ꯏꯚꯟ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯍꯟꯗꯛꯁꯨ ꯑꯩ ꯇꯟ 3ꯅꯤ ꯂꯧꯔꯤꯁꯦ ꯆꯝꯄ꯭ꯔꯥꯗ ꯑꯗꯨꯃꯥꯏꯅ ꯑꯩ ꯇꯟ 10 ꯂꯧꯕꯁꯨ ꯄꯥꯝꯃꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯗꯣ ꯄꯥꯝꯃꯤ ꯄꯣꯠꯁꯦ ꯑꯩꯒꯤ ꯑꯦꯔꯤꯌꯥ ꯂꯩꯇꯕꯅꯤ나 ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛꯐꯥꯁꯁꯨ ꯁꯝꯇꯥꯏꯝꯁ ꯌꯥꯎꯔꯛꯑꯦꯕ ꯑꯗ ꯂꯧꯃꯤꯗꯗꯤ ꯌꯥꯝ ꯋꯥꯕ ꯄꯣꯠ ꯑꯃꯈꯛ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯁꯦ ꯃꯤꯅ ꯄꯥꯝꯗꯕ ꯅꯠꯇꯦ ꯆꯥꯅꯤꯡꯗꯕ ꯅꯠꯇꯦꯕ ꯌꯧꯗꯕꯒꯤꯅꯦꯕ ꯁꯤꯃ ꯌꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯨ ꯐꯨꯜ ꯑꯉꯝꯕ ꯁꯄꯣꯔꯠ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯦꯐꯣꯔꯠ ꯊꯥꯗꯖꯔꯛꯀꯦ ꯁꯔꯀꯥꯔꯅ ꯐꯨꯜ ꯁꯄꯣꯔꯠ ꯇꯧꯕꯤꯌꯣ ꯇꯧꯕꯤꯔꯒꯁꯨ ꯂꯥꯛꯏ ꯑꯗꯣ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯄꯥꯟꯗꯝꯁꯦ ꯌꯧꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯠꯊꯣꯛ ꯀꯌꯥ ꯑꯃ ꯐꯪꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯅꯤꯡꯊꯤꯅ ꯁꯦꯝ ꯁꯥꯗꯨꯅ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡꯁꯤ ꯅꯦꯝꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄꯨꯊꯣꯛꯂꯤꯕ ꯍꯩ ꯔꯥ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯄꯠꯇꯨꯅ ꯃꯥꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛꯇꯤ ꯁ꯭ꯃꯥꯏꯜꯒꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔꯒꯤ ꯂꯝꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯊꯣꯔꯛꯄꯒ ꯏꯔꯣꯏꯅꯅ ꯃꯈꯣꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯣꯠꯊꯣꯛꯁꯤꯡꯕꯨ ꯚꯦꯂꯨ ꯑꯦꯗꯦꯠ ꯇꯧꯗꯨꯅ ꯄꯨꯊꯣꯛꯄ ꯍꯧꯔꯛꯂꯤ ꯃꯁꯤꯗ ꯂꯩꯉꯥꯛꯅ ꯈꯔꯒ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯑꯍꯦꯟꯕ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡꯁꯤꯡ ꯄꯥꯡꯕꯤꯔꯒꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯃꯄꯥꯟꯗ ꯊꯥꯗꯣꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯥꯟꯅꯕ ꯐꯪꯍꯟꯒꯅꯤ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯥꯔꯃꯔꯁꯤꯡ ꯂꯧꯃꯤꯁꯤꯡꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯒꯅꯤ ꯍꯥꯏꯕꯁꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯀꯦꯟꯗꯤꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯑꯩ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯏꯝꯐꯥꯜ